अहानबदा हक्सेलगी पाउदा मियंग ताबिरबसिंगु तराम ओक्सरी ngasi video asida kokchikpa makhalsingi matangda khangminasi kokchikpa makhal kaya marum lay adubu kwadi common oiba makhalsing adudi number 1 tension headache, number 2 migraine headache, number 3 cluster headache, number 4 sinus headache. Tension headache asi kwadi common oiba headache makhal amani masigi headache asida patient adugi laibaki saruksingda pressure amadi anaba phawi anaba asi minute kunthradagi pung kaya phawa naba yai ayama matamda haiba headache kokchikpa asi stress na maram oituna thoi stress asi mental amasung physical an ki mong da oiba yai sok thaba asina physical stress ki maram oiba yai aduga mental stress tana thabak imung manung maruk mapang sing amasung kaidumba amaga mari leinapa problem singna ohenbi yai migraine headache tana koki nakal namada naba phawi haiba anaba asi pung ahumdagi numit hili phawa naba phawi migraine headache ki patient singna oningba phawa oba amasung khonjel amadi mangal singdagi lakna lainingi cluster headache tana patient aduna mit amagi akoibada laiba mafam singda anaba phawi patient adu anaba asina maram oiduna mi pan son tharakpa thengnai tuga mit adu nganglai masigi matakta mitta pi taba amasung nakona mahi cheli karigumba ekhoina cluster headache asi layingdrabadi masi hapta natraga tha kaya naba yai sinus headache ki maroiba maram asi sinusitis nani sinusitis ta sinus ki saruksingda inflammation thoi sinuses haibasi mucus haibadi lokna singba puthokpa kokta laiba hollow space amani haiba mucus asina nasal cavity da centraktuna so lawanduna aikoina sor poliba nungsit asibu uful wai fuldagi ngakthoi adum oinamak karigumba infection natraga blockage na maram oiduna sinus inflammation thokhanduna sinus headache oidai sinus headache ta na tongi akoibada laiba sinus ki saruk singda naba phawi maramdi sinus asi mithi makha laibak amasung mitkim matungda laibana masina maram oiduna patient aduna haiba mafamsing asida naba phawi patient aduna mit chotpa fever tawagi symptoms sing utli kokchikpa asi layingnabagi dama ahanbada kokchikpa makhal khaindoknaba onagadawni maramdi kokchikpa makhal pudingma tonganba maramsingna thokanba yai aduga madugi matungina doctor singna layingadawribani mathang video da amuk thengnarasi thank you.